इंडिया की फिरल तंखाई चिंथदुना पद्मश्री रतन थियामना लैखिदबगी अवाबा फोंदोखरे अमसुंग चामगा हुंपु तरुगरक सुबह इनकम टैक्स डे की थौरम पांगथोखरे मतम चाना इनकम टैक्स थिदोक्ट्रबदी आइन की सैथेंग फंगबा याई हाइरि खुरुमजरी एसटीवी पाउ मिटिंग ताबिरबसिंबु तराम नोक्चरी पाउ संदोना पिजरी पद्मश्री रतन थियामना लैखिदबगी अवाबा फोंदोकपा ओइना स्टेट मॉर्निंग लौथोकपगी सरुक ओइना लेंगा के मरु ओइबा लोइसंगसिंगदा इंडिया की फिरल तंखाई चिंथदुना अवाबा फोंदोखरे ngarang masagi anaba amadagi laikhidraba padmashri amasung sangit natak academy amasung oriba lamdam asagi khakta nattana india gi masak nairaba theater gi playwright director oiramkhiba ratan thiamna laikhidabaga mari lainana manipur lenga ke general administration department na thopa manipur gi governor gi order amana ngasi asibu state morning logthoktuna makhal amatagi harau tayamba phongdokpa thoram lepata natana lenga ki loisang singda india gi jati gi firol tangkhai chingthana ba khanghan khibagi makhada ngasi imphal gi international airport a paihalliba leibak asagi khwaidagi chawba jati gi firal ama oirabasu firal tangkhai chingthaduna ratan thiamna leikhidabagi awaba phongdokre Malem gi miyamna sakhangnaraba theater director amadi playwright ratan thiamna laikhidabada ISTV network ki maikaidagi su nungaitaba phongdokli lamdam asagi atangba mapari ama oiriba amadi malem gi miyamna sakhangnaraba ratan thiamna laikhidaba asi lamdam asigita nattana malem gi oina theater gi lamda achoba mangjaba ama oiragane mahakna hinglingai matamda ISTV network ki foundation day ga mari lainana listing ani kunithoi ge January 15 da saknairaba theater gi guru ratan thiamna ISTV network ta pibi kiba wish message adu ngasi laikhidrabagi mafamda ikai khumnaba utpa oina miyamda amuk hana sandokchari ngasi 2022 Europe's Dish the Onthokna warba matamgi chahi ama nisi onthokna warba matam haidu orubadagi aikhoi se kha sum thadorpa amuk phatta sum tawrpa sina aikhoi gi society si onthokpa phibam amada aikhoi lei haibatai adubu society ama lerbudi socio-economical religious factors mayam malay history nachingba madu mayam duki tradition madu mayam duki awaba anaba nuksiba phajadaba mayam ama mi khuding mangna khangnanaba hotnarakpada mi singda paujel mayamama adagi pau mayamama ekoi koi kari oirige haiba wakhallon mayamama discussion mayamama interaction mayamama masi ekoi gi torakpa haina he matamda manipur dadi ISTV na khwaidagi mangjin thana haurei aduga hojiksu tawi yamna phajana tawri aduga khwaidagi nungaiba mana karino haibda hojik ISTV si chahi kun sujale aduna yamna chawba contribution ni aikhoi gi samaj deisda tawriba ISTV gi contribution si yamna chawi aikhoi gi leiriba aikhoi gi miga pau phonana bagi honana bata
टेक्नोलॉजी सिना अदुकी मतिक चौखलिंगई मीगा की पाव से फाउनदे यामना लूरिसी नक्नदे नक्सिनदे हेने लापथोनरी फोन अमा पायरगा आई मागा नक्नई हाइना हाइबा यापोंते नोमगी वासलै अदुबो ISTV गुम्बा चैनल अमना असुक चावख्रबा लमदम असिगी प्रॉब्लम मैम सिंग करमाइना सॉल्व तौगदगी हाइदना खना नैनबा मयाम अमा दगी थोइबा मयाम मिगोंद वाखल खलन बगी चांग सी अखोइगी संस्कृति की चांग अखोइगी ट्रेडिशन की रिचुअल्स की चांग मयाम अमा चांगेंग तौदना अखोइदा पुथोरगा उल्ली उत्पसिना हौरेक्लिबा मिरोलदा हौगिबा कयासना करी ओइगिबगे हाइबा मयाम अमसु ताई अदुगा अखोइगी लाकदोरिबा तुंगलम चत्ता अखोइ करी तौरगा फगदगे हाइबगी ममी मयाम तो सोर्स ऑफ इंस्पिरेशन कदाइदगी लौगदगे हाइना हाइबा मयाम अमा अखोइदा वहल्ली ताहल्ली अदुना यामना लूबा थौदांग ख्वाइदगी चावबा थौदांग अमा लौरिबा यामना चौखटपगी पिल्लर अमा ओइरिबा मीडिया दुगी मरक्तगी ISTV ना लिखलक्तना ngasi mayam da achauba dan tauriba achauba contribution dedication namaka loina na taurpa akoina uba phangi aduga masigi damakta aina yamna thamoigi kachindagi yamna nuksina yamna nungaina ISTV bu matam sangna phajana prajagi seba tawdana leiba ओइननबा अदुगा हेना चैनल से चौखलक्ननबा ईश्वर की मफमदा हाइजबा ईश्वर द खुरुमजरगा आई लोइजरगे लमदम असिगी मसक नायरबा पद्मश्री अवार्डी रतन थियामना लेखिदबदा नेशनल पीपल्स पार्टी मणिपुर के प्रेसिडेंट युमनाम जॉय कुमार ना अवाबा फोंदोकलकली NPP मणिपुर स्टेट यूनिट के प्रेसिडेंट युमनाम जॉय कुमार के चरोल अमना मणिपुर खक्तगी मसक नाइबा मियोय ओइबता नतना इंडिया की परफॉर्मिंग आर्ट मरु ओइना थिएटर प्ले राइटिंग अमदी डायरेक्शन के लमदा सकनाइरबा पद्मश्री रतन थियामना मनुंग मतम चादना लेखिदबा असिदा NPP स्टेट यूनिट ना अवाबा फोंदोकले लेखिद्रबना पुथोकपिरमखिबा प्रोडक्शन सिंह मणिपुर सोसाइटी के डेवलपमेंट अमसुंग कंटेम्पररी सोशल चेंजेस के ममी ताखी महागना परफॉर्मिंग आर्ट्स म्यूजिक अमसुंग पेंटिंग के फबाक थक्ता योखतनबा होटनरमखिबा सिंह मतम चुप्पगी काउदना लेहौरगने महागना लेखिदबा असिदा इमुंग मनुंगना नंगहौरिबा अवाबदा सरुक याजरी लेखिद्रबगी थवाइना ईश्वरगी मनाक्ता इंगना चिकना लेबा ओइरेसुनु हाइना चेरोल असिना पनली Office of the Joint Commissioner of Income Tax Rents Imphal na sinduna chamaga humpu taruk rak suba Income Tax Day gi thoram pangthokre thoram asigi mari leinana GP Women's College ta Nation Building Through Tax Cyber Thimda quiz competition amadi thematic painting competition amasu pangthokhi Class 8 ki 10 fawba amadi class 11 ta ki 12 fawba da leiba mahiroi singi category ani thokna pangthokhiba competition aduda quiz की ओइना महरोय अहुम न साबा टीम तरेट अमदी पेंटिंग कंपटीशन दा अहान बा कैटेगरी दा महरोय कुन तरेट अमदी अनि सुबा कैटेगरी दा महरोय कुन तरुक न सरुक याखी ngasi पांगथोकलिबा थौरम असिगा मरी लैनना सर्कल इम्फाल एंड हेड ऑफ ऑफिस Deputy Commissioner of Income Tax Haridas Rajkumar na India pumbagi oina ngasi thauram asi pangthokli thauram asi pangthokpagi maru oiba pandamdi Income Tax na National Building da लौरिबा थौदांग सिंग मियामदा अमदी हौरक्लिबा अंगांग सिंगदा खंगहनबा होटनबनी इनकम टैक्स हाइबा असि इसागी सेंथोकी मतुंग इना लेंगाक्ता थिगतफम थोकपा टैक्स अदुबुनी मसिदा डायरेक्ट अमदी इनडायरेक्ट टैक्स हाइना लेगने चही अमगी मनुंगदा लेंगाकी थबक तौरिबा इनकम टैक्स थिबा यारबा मियोय सिंगना जुलाई गी 18 फावबगी मनुंगदा इनकम टैक्स फाइल तौदुना थिदोकनबा हाइरंबा अदु हंदक चहीगी ओइनदी सेंट्रल बोर्ड ऑफ डायरेक्ट टैक्स ना सेप्टेम्बर 15 फावबा मतम सांगदोख्रे पीरिबा मतम असगी मनुंगदा टैक्स थिंग थिदोक हौद्रबदी आइन गी ओइबा सैथेंग फंगबा याय हाइखि
इनकम टैक्स थीब है फाइल तब है खेनेब ITR फाइल तब इनकम टैक्स रिटर्न फाइल तब लाख अनी मखाई हेलगदी लोन फाइल तौगदबने लाख अनी मखाई हेलगजु गवर्नमेंट रिबेट मैम पीरी है लाख मंगा हंदक लाख इवन 12 पौ यौग्रे मधु यौद्रगदी इनकम दो टैक्स जीरो तानेब टैक्स जीरो तानी ITR फाइल तौबदी मैंडेटरी ने इनकम टैक्स रिटर्न है डॉक्यूमेंट ने फॉर्म ने अना चाही नत्रगा विदिन द फाइनेंशियल ईयर तालीब इनकम से सरकार डिक्लेयर तौबदुगी फॉर्म ने टैक्स नतेब रिटर्न फाइल तौर कोई टैक्स दी कनो लेते कैसू लेतेब लाख मंगा यौरग हंदक टैक्स लेब तो हेंकल लाख 12 इवन 12 पौद टैक्स तारोए है कनो सेंट्रल गवर्नमेंट लाथोख्रबने थीने है लेतेब रिटर्न फाइल तौबदी मैंडेटरी रिटर्न दी फाइल तौगदबनी तौसु तौबियु रिटर्न फाइल तौद्रगदी अखोइना याम वाना तालिबा पैसादो अनअकाउंटेड मनी द चिंगिदोइनेब हौखिबा इंग लिसिंग अनि कुनहुमदोय मे अहुमगे लान असिदा लांजेनरक्तुना न्यू कैथल मानबीगे वेस्टर्न पैलेस स्कूलदा चंगजफम लौदुना लैरिबा सिंगु मसा मसागे मयुमदा अमुक हन्ना खुंदा लैता हन्नबगिदमक्ता इम्फाल वेस्ट के डिप्यूटी कमिश्नर मयांग नंबम राजकुमारना लुचिंगदुना ngasi न्यू कैथल मानबी खुनौदा चतुना मफम अदुगे लांजेनरक्खबा युमसिंगी अकोइबगी फिबम सिंग यंगसिनख्रे ngasi DC na luchingduna chatkiba khongchat aduda tongan tongan ba department sing amadi security personnel kayaga loina na IDP singa punna mafam asida lamtu sengna bagidamak thabak paikhatki adubu nong chubana maram oiraga yaithokhe internally displaced person IDP ama oriba new kaithal manbidagi okram ke sorjit kauba amana phongdokhibada lenga ka mari lainaba DC na luchingduna ngasi new kaithal manbi khunauge khul asida amuk hana khunda laita hana ba yengsilamki amadi tungkoina khun asigi ngamkai singda apunbagi security gi sing thamlagani haina thajaba pirambaga loinana athuba matamda yum singda hongjinna ba wafam sing thamlakhe masida masa masa gi yum singda hongjinbagi damakta lamtu singba hoduna leinaba yaunare amadi atopa singsu athuba matamda hongjinna ba tawragani haiba wafam sing phongdokhi ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ DC ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯣꯜꯂꯤꯕ ꯃꯐꯝꯀꯣ ꯑꯗꯨꯗꯒꯤ BSF CRPF ꯑꯁꯥꯔꯐꯟ ꯁꯤꯈꯩꯁꯦ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯉꯁꯤ ꯌꯦꯡꯁꯤꯜꯂꯝꯃꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯃꯣꯏꯅꯁꯨ ꯆꯪꯉꯒ ꯂꯩꯅꯕ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ DC ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯥꯅ ꯐꯣꯔꯁ ꯇꯧꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯒ ꯊꯥꯖꯕ ꯂꯩꯅꯔꯒꯗꯤ ꯑꯗꯨꯝ ꯆꯪꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯊꯥꯖꯕ ꯂꯩꯔꯦꯕ ꯐꯖꯅ ꯃꯥꯅ फजन वातेम बिरमे कोऑपरेशन पिबिरमे अदुना अखोइजे खुनजिंजे संगदबजिंजे अखोइ चंगगा लेरगेना अखोइजे लेपनारे संगबजे अखोइजे सेंगबा खोटफोदि संगनबजे अखोइ ngरांगदि हौजगरे अदो अथुबदे दम संगा लेरनि हाइतारे नेना ताना लेबजे अखोइगी थंगनरगदि ले अखोइजे बाउंडरी मियादा लेबनिनको अदु तारगजु मोइना असिगी बाउंडरी मियासिदा अखोइगी मोइगी परमानेंट लोइनेबा हाइतारे मोइगी अपुनबा जॉइंट फोर्स अमा सेमगा थंगनेना हाइबिरमे मियोइबा अखोइना नियम चुमना सजनबदा अदुके मतिक कानरबा इंटरनेट टेक्नोलॉजी असिबु लाना सजनदुना अरानबा पाउ संदोकपा फजदबा वाही वता कया फोंदोकनरकपा असिना कांगलुप अमगा अमगागी मरक्ता थोखहनिंगदबा पामदबा थौदोक कया थोखहनबगे मरम अमसु ओइहली हाइना मणिपुर यूनिवर्सिटी के वाइस चांसलर प्रोफेसर एन लोकेंद्रना फोंदोकरे Wafam Masing asi Department of Political Science MU Council for Social and Digital Development Northeast Development Foundation na Northeastern Social Research Center amadi nilit ki matenga loina na Digital Diversity Democracy and Development haiba asida numinini chathagadaba International Seminar hodopagi thoramda haikibani MU Court Hall da pangtokpa thoram maduda Manipur University ki Vice Chancellor Professor N Lokendra na ethnic group chani rom laiba Northeast India asida amaga manadaba lol chatnabida khetnaba lairiba sing asigi marakta nungi oiba mari amadi leinari adubu internet ki khutangda amaga communication da fagat handuna hena afaba mari thambagi mahuta amana amagi fazadaba wafam kaya phongdok narakpa aranba pau kaya yangna sandorakpana pirakpa
Chaitheng kaya chahi taruk taret asida aikoina uri thengnari masigumba thaudosing asi thoktanaba aikoina internet ki khuthangda amaga marakta afaba mari sagathanduna thengnariba issue crisis sing asi leihandana ba hotna batai maram aduna ngasidagi hauduna numit nini chathagadawriba international seminar asida mapung fana khana nainaraga puthorakpa recommendation sing adu mapung fana thabakta onthoknaba hotna si haike. Therefore, a balanced approach is needed, focusing on responsible digital citizenship. Inclusive and mature digital society needs emphasis on media literacy, fact-checking, and a targeted measure to minimize and negate the harmful impacts of internet in order to avoid any tendency of triggering and fomenting social problems and social crises all across the region. Nambol Kendragi village Taramathoibu model village amamam oihannaba amadi medicinal plant marang kaina thaduna mahusagi fibam kanbata natana mangsillaklaba state tree oiriba uning thobu yokhatnaba hotnaduna hogalakliba mirol singda upal thaba ke kanaba khanghanba haibasi Panchayat Development Organization ki pandam oibata natana Nambol AC bu model AC ama ohenaba hotnaba asi Nambol Kendragi MLA Thaunauzam Basanta Kumar ki pandam Mangfauna naba hotnagani haina PDA gi advisor Soraisam Santi Kumar haikre wafam masing asi Panchayat Development Organization PDO na sinduna Nambol Kendra gi manungda lairiba village khudingmakta koina chatuna uhai panba amade indigenous tree thaba aduna model AC ama oinabagi pandamda humpu tara taruklak suba ban mahosaf ka mari lainana Kendra adugi MLA gi mityeng makhada Turel Khongbal school gi akoiba amadi mafam kayada uchara thabada haikibani PDO gi advisor S Santi Kumar na makhatana hauzik honglakliba mahusagi khal asi kanbata natana Nambol Kendra gi manungda lairiba school sing amadi village khudingmakta mangsillaklaba state tree unung thobusu kannaba hotnabani uhai panba uchara kaya thaduna miyamda kanaba fanghanbaga loinana PDO na Nambol Kendra gi manungda lairiba club organization singa punna khusamnaduna Nambol Kendra asibu model Kendra ama oinaba Kendra gi MLA na mangjariba manglan asi mangphauna na ba hotnabada MLA gi mityeng makhada khungang singda koina chatuna ngasidagi uchara kaya thabani PDO amadi MLA na khalliba model village amamam oibata natana model AC ama oinaba hotnabada aikhoi punna honaminaduna mateng pangminasi haike अखोई खुंगंग सिगे कोइबदा खुंगंग तरामाथोइ इंथोइ उ थाबदा नतना अखोइ अतोप पांदम अमसु पीडीओ गी थमजरी लैरिबा अखोइ गी एरिया सिदा खुंगंग तरामाथोइ इंथोइ सिदा लैरिबा स्कूल सिंग गवर्नमेंट स्कूल सिंग अमनि प्राइवेट स्कूल सिंग सिदा मरु ओइना अखोइ गी स्टेट ट्री उनिंग थौहार खंगनरिबा उ सि ngasi फावबा स्कूल सिंग दि लोइना तम्मी छात्र सिंग स्टेट ट्री जी उनिंग थौनि हाइदना अदुगा तसेंगना उनिंग थौदु करिनो हाइबदि अखोइ गी अहल लोर बाव ओजा बाव खंगदवा छात्र द नतना अदुगुम्बा म ओइबनिना अखोइ गी पांदमदा स्कूल स्कूल चलगा अखोइ उनिंग थौ असिसु थाननबगी पांदम सिसु थमजरी खुंगंग सिदा लैरिबा डेवलपमेंट वाक अखोइ मतेंग पाननबा थोकसरकनी तोयो हेंदोना अखोइ गी पंचायत की प्रधान मेंबर सिंग अमदि मोइने तौरिबा थबक मोइ अवार पासिंग अखोइना सपोर्ट तौजरगा हेना चाखोप खुंगंग मॉडल विलेज अमा लोइना मॉडल कॉन्स्टिट्यूएंसी अमा वहेनबगी वाखललोंदा अखोइ ऑनरेबल एजुकेशन मिनिस्टर बिरंबा ऑनरेबल MLA नंबोल AC एस बसंत कुमार की लमजिंग मखादे अखोइ ngasi gi thoram asi pangdok saban Mushroom cultivation and vermi composting haiba hiram asida numit nini gi oiba training program ama khundrakpa makha lekai asa club ta hogdokre awang chingkai laifam pana yawal lamjing lo khundrakpam na krishi bigyan kendra Imphal East amadi di Kau Imphal ga punna khusam naduna pangtokpa training aduda trainee nipu henbana saruk yakhi trainer ahumna kamdauna chengum thagatage haibagi matangda takpi tambikhe senthok lambi leitraba naha singda yamna laina senthok laihannaba lambi oina amadi lamdam asige sanmelonda kharata oirabasu fagarhanaba pandamda mushroom cultivation amadi vermi composting training asi pangthokpani haina awang chingkai laifam pana yawol lamjing lufki advisor hawaibam somendrona phongdorakli
ꯌꯦꯟꯁꯦ ꯌꯥꯝ ꯂꯥꯏꯅ ꯊꯥꯕ ꯌꯥꯏ ꯑꯗꯨ ꯆꯔꯨ ꯌꯦꯟꯁꯤ ꯊꯥꯅꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦꯜ ꯅꯣ ꯍꯥꯎꯁ ꯐꯖꯅ ꯂꯩꯇꯕ ꯑꯩ ꯊꯋꯥꯏ ꯌꯥꯎꯕ ꯂꯧꯃꯤꯁꯤꯡ ꯂꯩꯇꯕ ꯑꯗꯩ ꯃꯥꯔꯀꯦꯇꯤꯡ ꯅꯦꯠꯋꯥꯔꯛꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯁꯤꯅꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯩꯕ ꯐꯥꯎꯟꯗꯦꯁꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯒ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯅ ꯊꯥꯅꯤꯡꯉꯤꯕ ꯈꯣꯠꯅꯤꯡꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯃꯥꯔꯀꯦꯇꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯂꯣ ꯍꯥꯏꯕꯁꯦ ꯇꯥꯕ ꯌꯥꯗꯣꯏꯅꯦꯕ ꯇꯥꯕ ꯌꯥꯕꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯃꯦꯇꯔ ꯁ꯭ꯄꯦꯁꯤꯂꯤꯁꯁꯤꯡꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯒꯁꯨ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯀꯦꯕꯤꯀꯦꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯁꯤꯒ ꯇꯥꯟꯅꯔꯒ 2 days program ꯑꯁꯤ ꯁꯤꯟꯕꯅꯤ Higher secondary school lectures singi oja singna pen down strike Sangsin ki badage Mahiroi Singh Mahai Tamba Fangdre Haina ngasi CC Higher Secondary School asigi Mahiroi Singhna rally ama Manipur Legislative Assembly Speaker Thokchom Satyabratagi yum fawba memorandum ama pisin ba chatpada Sanjen Thong manakta mathau tawriba security personnel singna thing badage chathan khidre tungda akhanaba Mahiroi kharana speaker gi yumda chatuna memorandum adu pisin ki hairi CC Higher Secondary School asigi Mahiroi Gokul Ari Bamna Fongdokhibada Tha asigi Kunmathoidagi Chatharakiba Pendang Strike asina Mahiroi Singda Larik Tamba Fangdana Lakli Masida Natana Mamangda Thokiba Ising Ichaunasu School asibu matam kuina thonglon badage Mahi Tamba Fangdana Lakibani Masida Natana isu khudingda class to wangamdana suti toina thaba asina government ke Mahi Tampham Sangsing Lamdam asida lekha tarakli Maram asina oja singni taliba demand sing asibu mari leinaba singna athuba matamda mityeng changbi raktaba taragade Mahiroi singna hena kanba khongjang kaya changsilagani haike Mamang to ising isauna camera marap moiraga akoigi school si suti thagre any akoi issue tholakura school je dum suti thadan lere aduna akoi ju satra sing ju akoi ju syllabus cover tawonga moidana mi paijaba ma su poe pukningda aduga akoigi government school na nong gi sontharak liba maram si jo khoina sigi issue sibu mayam na issue mayam ama leibegi damakta su khoina class fazana tawdabi mam na ni haina khanje akoigi oja sing na taliba magi oja sing na taliba se akoigi mari leina ba authority sing na thu the meeting sangbi na jari karigumba khoigi oja singna taliba demand asibu mari leina bo authority singna athu the meeting sangbirak tab taragadi akoisu akanba action nama loleina na akoisu khongjang jangjal haina thamjage Lecturers Association Manipur listing ani tara nipan ki batch na changsaliba pendang strike ki waroshin purakna ba lamlai kendra ge MLA KH ibom chana governor da che ikre Ibom Chana Pi Kiba Cheroladu da Pankibada ngasi asi Fundong Bamda Laiba Lamlai Higher Secondary School ge Mahiroi Singna local MLA ama oina hiram asida mityeng changbina ba hairamle Manipur da haukiba chahi khara asida COVID-19 laichat Manipur da lairiba conflict ising ichauna chingba thodok kayana lairik tambada ayetpa apanba piduna lakli Haujik chathariba pendang strike asina maram oiraga lenga ki higher secondary school chatruka ahum ke academic atmosphere da chauna akaiba pire chatliba chahi asidage kosemna class 11 exam su checksina tawragani haina fongdorakpa amade class 12 exam ge Mahiroi Singh yamna kanna honariba matam asida strike asina maram oiraga larik tamdaba asina maram oiraga Mahiroi Singh thawai wanare fibam asina tungi yumbi oigadoriba Mahiroi Singh maraibak tamba ngamdana ngamdaba fibam da laire Mahiroi Singh gi khalaga oja singna changsaliba khongjang asigi waroshin athubada puraknaba honabiu haina cherol aduda haike oja singna pendang strike tawkhibagi academic atmosphere da akaiba pire amadi right to education matik chana fanghanbiu haina Jiribangi Babuparada leiba MSF district Jiribangi office ta pangtokpa paugi mifamda desam Jiribam district council Jiribam general secretary Ningombam Bibekna haikre Mahagna Makatana Desam KSA AIMS Amadi Suk Yauna Lup Mangana Jiribam Higher Secondary School da Changlubada listing ani tara nipan gi contract lecturer oina appoint tawraba matung listing ani kunithoi ge Mars nipan da Commissioner Education S na regularized order thokraba Jiribam Higher Secondary School gi oza tara mathoi amadi Boro Bekra Higher Secondary gi oza mari yauna tha asigi kun mathoi dake oza singna pendang strike tawkhibadage mahai masing takpada oza watpadage academic atmosphere da yamna chauna khudong chadaba mayoknare right to education mapung fana fanghanbiu oja sangi fangpam thokpa right sing fanghanduna mahausagum mahai masing tambada fanghanbiu haiki Sing pendang tawkhibadagi mahi masing takminaba oja watpana maram odina academic atmosphere da yam chauna khudong thinai ningle oja singi fangpam thokpa right sing adu fanganbiduna mahausagum mahi masing tamba fanganbiu haiduna mari leinaba authority singna media gi khudangda haijari
Manipur State Rural Livelihood Mission na achoba thaudang lauduna Kairao Women Multipurpose Cooperative Society Limited na sinduna nongmagi oiba village poverty reduction plan convergence mela Imphal East ke Kiamgai Mayai Lekai da leiba Khangingamba Community Hall da pangthokre. Kairao Women Multipurpose Cooperative Society Limited na sinduna self-help group singi oiba BPRP Convergence Mela asi Manipur State Rural Livelihood Mission ki makhada pangthokhibani. Thauram maduda Kairao Women Multipurpose Cooperative Society Limited ke President Thongam Ongbi Kiran Bala amadi Kairao Block ke I Mentor su oriba mutum asalata anina fongdolakpada Mela asida Manipur lenga ke tongan ba line department kuntragi official singna stall hangduna makoina paikhalakliba thabak thauram singi matangda self-help group taujariba nupi oibi singda mamutana khanghanaba pangthokpa thauram amakhakni khungangi lairiba nupi oibi singna department singda chatpada thengnariba khudong chadaba sing koknaba pandamda mathau taba che chang khudakta phanghanbagi thabak singsu line department ke lakliba official singna paikhatli malemgi oina honglakliba chawkhat lamjal asida lamda asigi nupi oibi singsu yaubagi tangai fadaba lei lamdam asigi chanabi ama oina nupi singna yumdagi mapan thoktana leiramba adu ngasidi madugi chanabi adu mangkhre haiki cluster ki maikai degi akhoi SIG member singchina magi masagi phangpham thokpa hak haibadi makhoida kanaba karino haiba lopham khangdana leiriba akhoi SIG member mayam singsida department singdagi lakpagi tanja asi longminnaraga aikoina phangpham thokpa nupi oibigi phangpham thokpa kari leibage haibado masidagi khudong chabase aikoina longminnaba adugi tanja adugi oi khamminnabani haina haijaningi isa na department singda satlaga hairiba singje khudong chaba phangbada awaba khitang mayok nagadabado masigi hairiba mafamjida mela je sumaina department mayamsina laga akoigi mela se toragadi SSG member mayamsina mafamjidagi akoigi khudong chaba lobada hena khudong charani haibagidamakta aikoina khudong chaba se mayamda phangnabagidamakta hairiba BPRP convergence mela se khoi mafam asida sinjabani Huzigatemba break amatang longminasi Honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Admission open Sanali Street Tutorial Thangmaban DMC Road Center Asika Second Foundation Course Class 10 Boseb Amadi Class 9 and 10 CBSE Lagli Bazulagi Tangkut Manga Irai Nimitag Hauseragani ISSLC exam 2022 2023 2024 Amadi 2025 result ta position holder kaya ama CGPA 910 Hawagi Manungda student kaya ama Patoksa Crack unit wise test mock test study materials recreational activities boys and girls ki hostel loidana band service ki kudong saba supizari Break matung makhatarapa pauda National Council for Teacher Education na sakhanglaba Manipur University na chatliba chahi lisingani kunmanga gi April tarada 2 years bed program hangnabagi ayaba pirakraba Ruda Academy Thawal gi first induction program cum bed program inaugurational function ngasi MUG College Development Council gi director Professor Dr. Hanjabam Sukhadeva Sarmana hangdoktuna institute asigi complex ta pangthokre Thauram maduda Ruda Academy ge principal E Romeo na Ruda Academy asi haukiba chahi lising amaga chamapan marifu tara nipan ke January tara mangada establish tauraba matung class 10 amasung 12 animak CBSE board ki makhada leiri school asida bed program ama hangdoknabagidamag haukiba chahi lising ani tara taruk tagi
होनारकपा अदु चाही असगे अप्रैल 10 दा MU ना अयाबा पिरकपदगे ngasi unit ani ge mahairoi chamabu ahanba batch oina bed program chathanabagi damak induction cum inaugural gi thoram asi pangthokpani haike MU gi college ki development council gi director Professor Dr. Hanjabam Sukadeva Sarmana hojikti institute khudingda induction gi program asi tangai fadana tawdaba yadaba ama oire tamgadariba mahairoi sing aduda makhoina tamgadariba asi karino kari kanaba pirakani amadi kari tamba fangadage haibana chingba kaya adu mahairoi singda ningthina khanghanba haibasi tangai fadaba ama oire hairaduna college ama lingba anauba institute ama lingkhatpa haiba asi yamna faba khongthang amani haike ngarang numidang khanghaudana horakpa maina tumna chakraba thongju part 2 boroi makhongda leibi kharibam memthoi chahi humphunipan mapuroiba laikhidraba kharibam ibohalge imungda ngasi ayuk like minded group manipur gi mihut kangbu amana chatuna khudaki tengbang oina lupa lising tara mateng pangduna imung asigi awabada saruk yakre Group asigi Chief Advisor Wangkhemcha Samjaina Luchingduna Chatkiba Khongchat aduda Group asigi Maru Oiba Mioi Kaya Saruk Yaki Khongchat aduga Mari Leinana Group asigi Secretary Ojit Sorok Haibamna Khanghaudana Electric Source Circuit na Horakpa Maina Tumna Chakraba Khariba Memthoigi Imungna Nanghauriba Awabada Mateng Kharada Oirabasu Kanana Ba Haiduna Selgi Mateng Pangbani Mahakna makhatana Manipurda mahau langpaki thaudok asi yamna toina thokli thaudok sing asidagi kharadang kanba ngamnaba yumda fit tawriba maigi wire capacity aduga sizinariba capacity aduga chanaraktabadagi short circuit ki chang asi wanglakpagi maram amasu oi Manipur Fire Service na yum mai chakpa kanduna yum thangnaba singda sandok halamgadaba asigidamak Manipur Fire Service ki staff singbu LMG na thagatpa phongdorakli Haukiba Julagi kun nisingani kun manga da Lilong Haurabi College ki Auditorium Hall da Manipur Maitai Pangal Naval Welfare Association na sinkiba prize distribution ceremony cum final oral round for Cat 2 First State Level Quiz Competition 2025 ki function aduda Manipur Creative School Julalen Imphal ki Chairman and Managing Director amadi UMPC Manipur General Secretary Res Ahmed Tampak Mayumna Sangai Yumpham da MMOF na competition tawbada school khara makhoi gi satra chahum yahonge first amadi third position ga PU lupa lising kontra amaga su mateng pange hairakhi haiba wafam asina Sangai Yumpham da center oikibana maram oiraga Sangai Yumpham bu lana uhanaba chathakiba thawongni Res Ahmed Tampak Mayumna Chairman and Managing Director Oriba Manipur Creative School Julalen Imphal ga mari lainaba thabak thoram khudimak Sangai Yumpham da athing bathamne hairi da MMOF na competition tawkibada school kharan hairei aikhoi gi chhatra chahum yahonge first ka third ka piu lupa lising kontra amasu mateng pangge haiba wafam asi Sangai Yumpham center oikibana maram oiraga Sangai Yumpham bu lan uhanaba chathagiba thawong adugi matangda proof and evidence ka loinana school sing adugi maming matha miyam mamangda pungkun mari gi manungda khanghangadabani haikiba adu hauji phawba rais amat tampak mayumna response pirak tabana maram oiraga rais amat tampak mayumna chairman and managing director oiriba Manipur Creative School Julalen Imphal asiga mari lainaba thabak thoram khudimak Sangai Yumpham da athingba thamle May Kuntramathagi Ising Ichau the Humanitarian Aid International Partner People's Resource Development Association Amade Start Network Punduna Ising Ichau Nanglaba Yum Lising Amaga Yankai Imphal East ki Manung Chana Leiba Hingang Kurai Wangkai Amasung Ideal Relief Camp ta Family Singna Lising Ani Changwa gi budget ta Leiba Changda yadraba maru oiba yumgi darka leiba potlam khallaga yenthokpagi thoram asi mapung fana pangthokre Youth Unity Strength Isog Amadi Bisnupur Forest Division Punna Khusamnana Sinduna Nambol Sigi Manung Chana Leiba Isog Chingfu Ching Achobada Uchara Kaya Thakre Uchara Thaba Aduda DFO Bisnupur Waikhom Roma by RFO Bisnupur Forest Division RK Sadananda Atai Official Amadi Akoibagi Mioi Kayasu Sarukyaki
Mangzil Thabi Village Level Federation Thanga Kunjem Laikai Village ki ahanba General Body Mifam Pangthokpaga loinana ahanba Mapok Kumon Thoram Pangthokre. Mangzil Thabi Village Level Federation na Manipur State Rural Livelihood Mission ki matenga loinana Thanga Kunjem Mandopta Pangthokpa Thoram Maduda Bisnupur ge Manipur State Rural Livelihood Mission ke District Mission Manager Angom Amarjit Yauna Atai Masak Naiba Miyoi Kayana Saruk Yakhe. Lupita Pasasi now has said, Masi Indiaki Pasasi Semo by the Sekia said, Treasures in the people who did the money. I think like the house. Masi some sort of basic, Loya like the English way to Malay, like in Loya, the Mukis happens in the economic Mukis and the Awapasi, Mupati, Lupiti, and Lupiti. Other people say, Parallel, Lupina Lawiba economic section of Lupina Sikiana, the section management of the set, Masiku of the government as soon as he could pass a Pagaro, Lupisa Semo, Lupi Sida economy, who loves Sinago and Nandi, Kahoki hopes in the department and system. Saknai Raba Theatre personality Ratan Thiamna Laikidabada Kangleipa Communist Party na Awaba Fongdorakle. Lup Asagi Potli Bureau Standing Committee ge Chairman Ibungo Ngangom na Khudek Piduna Thadorokpa Cherol Amana Hairi. Cherol Asina Makha Taraduna Ratan Thiamna Khanghodana Laikidabada Party Asigi Maikai Awaba Fongbaga Loinana Imung Manungi Awaba da Su Sarukyari Ratan Thiamasi Manipur Khaktagi Natana Malemda Theatre ge Lamda Maming Lairaba Playwright Director Amasung Theatre ge Pioneer Amane. Mahak Laikidaba Asina Theatre Amasung Art ki Lamda Manipur Khakta Natana Malemgi Oina Mentionba Ngamnaroidaba Ahoba Amale Horagani Haina Chairman Ibungo Ngangomna Khudek Piduna Thadorokpa Cherol Asina Makhatana Khanghalakli. Theatre Director Amadi Playwright Ama Oina Malem Masida Achoba Fida Ama Kalamba Matik Mayai Lemjaningai Oiraba Mingthol Kayana Laiteng Laba Imalebak Manipurbu Malemda Saktak Pidamba Arangba Thawan Michak Amagum Ngalamba Aikoi Pumna Maki Oza Ratan Thiamna Haukiba July gi Tang Kunhumdoida Yumsa Kaisha Numita Taibang Pan Thadokuna Taibang Sembiba Mapu Magi Khuyada Tinkibada Kenjonglang Imphal East ki artist Amadi Thongmi Singna Ozabu Ikai Khumnazabaga Loinana Minute Ani Tumina Laiduna Awaba Fongduk Chake. Ozagi Tawaina Taibang Sembiba Mapu Magi Khuyada Ingna Chingna Laiduna Bagidamag Tawni Zebaga Loinana Imung Manungi Awabada Su Sarukya Zari. Saknai Raba Playwright Theatre Director Amasung Sangit Natak Academy Awardee Padma Shri Awardee Ratan Thiamna Manung Matam Chadana Laikidabada MPP na Minute Ani Tumina Laiduna Awaba Fongdokre. Mahakna Laikidabada Manipur Khaki Natana Malemgi Theatre Lamda Awatpa Amadi Lehoragani Saknai Raba Ratan Thiamgi Thawai Mirelna Ingna Chikna Mapugi Laikonda Tilunaba Thongnijari Amadi Imung Manungi Awabada Sarukya Jari Haiki. Aroibada Maroiba Pau Amuka Napizari. Lainga ki maru oiba loisang singda India gi Firal Tangkai Chingthaduna Padma Shri Ratan Thiamna Laikidabagi Awaba Fongdokre. Amasung Chamaga Humputarurak Suba Income Tax Degi Thoram Pangtokre Matam Chana Income Tax Sidoktrabadi Ain gi Saitheng Phangba Yai Hairi. Huzik Fawagi Oina ISTV na Pizaba Pau Matang Asalo Shinjare Meeting Tabir Pumnamapu Amukana Krumjari.